Ngarang numidang pung 12 makhairom tabada Moreh Turel Wangma Leikaida Airtel gi office building da matam kharagi hangba police commando gi outpost da Kuki militant SINGNA rocket propelled grenade RPG KAPSINDUNA landarakpada police personnel mari asokapan nangkhre hari asokpa sing adudi Daliangam Kamson M. Priyokumar, N. Vorzau, amasung M. Sunil ni hari adubu kudong tiningai oiba maongda sokpadi natte hari RPG adu police outpost adugi faklang ani fauzil laklaga personal singi tumfong kamanakta pokhaiba aduda thongnau ledringi kumut atai potlam kaya pungtoi toina kaiki faklang da bom machet kaya marum su panki moredagi fangba pau amana hai ngarang RPG kapsilak liba mafam adugi manak yamna nakna meter yangkai fada ba mafam da BSF ki post lay Kuki militant SINGNA BSF ki manak yamna nakna special commando unit da RPG attack toba adu BSF na khangloi ki maram leite hari makoina tumina yenglaga leibagi thawong oigani hari panba yabadi ngarang nungthil Moreh da kundong larenbi manakta leiba Assam Rifles ki location point da Moreh police commando ki team amana chatlingai da langnom vengta Kuki militant SINGNA lumbaga chungthaktagi nongmai kapsinduna landarakpada commando personnel ama sokapan nangkibani Anang hoige special commando unit ta Moreh gi da RPG kapido sidagi ni mo sida kapam ga som sien gi ba ade som sida ju BSF adum asi building da ju BSF ni laiji kawaina sida BSF leiraga sida kapai ni meter yang khai bo pha da ba ai tar ado kapi na asigi sida thongnau ma leije to sigi thongnau sida ni pali sigi thongnau sida